Lenga asida yauriba MLA singna Minister Sindok Sinjin taunaba akanba irang haurakpana maram oiraga Chief Minister N Biren athuba matamda center gi luchingba sing unarunabagidamag Delhi chalaba yana leire hairi. Lenga asida yauriba NPP gi minister ani Congress ta changlakpa minister ama BJP dagi minister ama sindokpaga loinana hauzik leiriba minister khara dagi department khara lauthoklaba yana leire haina rajniti nainaba singdagi pangba pau amana hairi. CPI Manipur State Council ki State Secretary L Sotin Kumar bu police na amuk hana fajan khiba amadi party asigi thaupuba sing fanaba police na koichi thiba ki thawong bu CPI Manipur State Council na akan ba mongda yaningda ba phongdorakli. Ngarang numidang wairam pung 6 lom taba matamda Imphal Jiri lambi paringi None Police Station gi manung chanba Kumzi Part 2 da Imphal dagi Jiri tamna lakpa tata amana thomada Chahi taramathoi khaktang ngariba nupa macha ama leikhidraba angang adu khul adu dagi gaidang pu kowi hairi. Ngarang fumnal maring chingthada bullet amada tongduna lakpa mioi mari ki manungda mioi ama lektharakpadagi laikanaba ngamdana leikhidraba mioi adu uchekol khunau dagi takhelambam JC kawi chahi kunlom surei mahakalak minaba naha ahum adu police na faraba matung wahong pahung chathari hairi. Chandel District ke Molcham Police Station ke manung chanba Kachibung khulda leiba taramapan suba AR ki posta ngarang masak khangdaba khulai paiba singna nongmai round kaya kapsintuna landaram lei aso apan yaukiba leite hairi. All Manipur Muslim Organization Coordinating Committee amukok na sinduna ngarang dagi konung mamangda leiba City Convention Center da chatharkiba International Maitei Pangal Convention loishinbagi thauram Chief Minister N Biren sarup yagadawri. Assam da miyamna CAA ki mayongta khongjang sangsinba leptri BJP leader amadi Sote Kendra ki MLA Patma Hazarika mahaki constituency miyam ki apambagi matung ina fam thadoknaba thorang tawkhrei. Citizenship Amendment Bill CAA 2018 India da leriba apunba misingi chada humfuni thoina apamba lei haina survey report amana hairi. Meghalaya lengak na ngasi ayuk pung 3 dagi numitang pung 10 fauba curfew komthokhrei. State asida CAA gi mayokta miyam na changsilakpa khongjang tapna laksilakli.